ngarang Tamenglong da pangthokiba Chief Minister and Biren Yauba Thoramda Saruk Yanaba Thoram Pangthokpamda Laikiba Ngaizelerong Baudi gi Hanagi President Athan Abonmei NSN IM ni Chingnaba Singna Nongmai Chingdol da Faraga Pukibada Security Force na Yengduna Leihoure haina miyamna kan mumongda pendo phongdoknarakle Athan Abonmei Faduna Pukibani haiba video kaya social media da viral oirakpadage Maikai kayadagi tamthiraba mihat adu Chathanaba Abonmei Pukibada Security na wai chairaga laiba tusu Yengduna Lairiba Karigino haina hangnarakle Makatana Video adu da uriba thawong adu miyam mamangda chathabada kari thoklibano haiba khangdana Manipur Police Assam Rifles amasung IRB gi kangbuna yengduna leithokiba do yamna laibak thibane miyam ge punsi asi nongmai chingdol da hinglabra haina pendo phongdoknarakle video adu gi matung ina muknaba thokiba amade manak nakna Abonmei ga leiminabani haiba miyoi amada mamaida khongna kaukiba saktam kaya uke Miyam ge punsi amade lanthum ngaknaba leiriba security force na miyoi amagi punsibo makhoi gi mitmangda faduna pukibada karisu tawba ngamdaba si yamna pangdabage thawongni haire amaromda Abonmei gi thawa yaudraba hakchang thengnakiba manaka duwaidage police na arumba chawba nungthang amasu fangki haire miyara dugi matangda hojek police na makatana thijinbagi thabak chathaba hokre nakalamaromda ngasi numidangda rims ta purakre haire makatana mihara du yaningda phongdokladuna Abonmei gi pongnafam Maichan lunga madi hojek maki mung manung leiriba langol tarungda miyamna mihara dabu yaning dabu tuna khongjang changsin khrei khongjang sing adu da mathau masakhang daba security personnel singi mathakta action lokhalu haina kholau kya lauke amarom da Abonmei gi mihara dabu jeliarong gi tongan balup sing loinana NPF ta Manipur su akan mumong yaning dabu phongdorokle